मैम कोई होजे पोरमपात थवान थाबा लेकाई गिदा लेबा लेरक मैम सु कोई थवान थाबा लेकाई लेरक हायगा सु खांगना बेबा लंबी परेंग दरे कोतुगा पांगल लेरक हाय सु खांगना बेबा फम परेंग दरे मैम द लाइफ थाजरे इसे सिंगमेट्री सी दसु कोई हाइदी फैमिली लेबा याबा अदो ऑफिस लेबा याबा स्पेस की याम तोइना हंगबिरक पा म लेय दोइदा आइना लंबीदा ngасidi सुमाइना सिगी मफम से सिउम बै स्लॉट अमा हांगे हाबसे कोई सिंगमेट्री सिगी लोइना जबा याम अमा खकी हाइ ताइ मानसु सिगी मफम से अंकुमना सेनाजरगा मयाम गी मिरक तिनबा हाइ ताइ कन होना जबने याम बगी रूम से होजे से यामना हाइदी पब्लिक ता रोल आउट तौना बैना मत रेडी लेरे हाइना पाउ पिबिरक पदगी असे आइना लाइव तेम तंग कापसगे मयाम सु खंगन जगे हाइदना मयाम लाइव से हाजरक पनि मयाम शेयर तौबिरमो मेन रोड तगिना खोगी हाइदी यांपली रोड तो अदगिना मीटर चामुतंग चंगा लेबने हाइदी खोना चंगा गसुम याबनि को सिंग मफम से अदो रेन से कमाई कमाई तौई रूम कमाई तौई रूम कैम चाव खोपा हाइबदी मतंग सु लाक्सगे अदुगा लैंडमार्क की ओइनदी मयाम पीस हॉस्पिटल एंड रिसर्च इंस्टीट्यूट अना लेइसे सिगी हेक ऑपोजिट जस्ट ऑपोजिट लेबनि पा गाड़ी पार्किंग की हारगसु अदुम सिदा गाड़ी पार्क मैम तब यारेको सी गाड़ी पार्किंग स्पेस सिमा लेरे अदुगा गेट मतिक चाना पालेको सिदा गेट पाले मैम गेट सियंग हंजगे अदुगा लैसु मैम थारे पुरा युम दौना लेबा यारबनिको अदो ऑफिस कुंबा हांगनिंगबा बैंक कुंबा हांगनिंगबा नत्रगना फैमिली कुंबा लेनिंगबा सिनाव सिंगिदमथदि हेना नुंगाइ नुंगाइना कैरोदा स्पेस याम चावे हाबा सिमा फमसे अदो मैम शेयर तौबिबगी थागत फोटो चाहिदो गेट से करियुंबा मिदा लोन के हागदी मैम गेट से सुमाइ लोन दोइनिको हाइदि याम सिक्योर ओइबा हाइ तारेने गेट से अदो याम सिंगमेट्री से यंगबिबे चिनाव सिंदो खुदोंग चाबा पिजगेको यंगबिदबगैददि खुदोंग चाबा पियरोय अदो यंगबिबगैदो खुदोंग चाबा पिजगे सिगी गेट से सुमाइना लिंगना अदुम लेरे अदुगा थोंग लोनजनगे हायगसु सुमाइ लोनसले सोलो लनिको हाइदि अदोमना सिदा लाक्तागदि अदोमनासु दुम सिगी थोंग लोन मखोटपा दुदि इसानासु युमदों लेरकद्रोबनिना खुदोंग चाबदुमदि कोरकदोनिना अदो मैम चंगभम से सिगी मखादे चंगबसु दुम याय अदुगा मथतै चलसु याय अदुगा मखादा चंग तारदि मखागी फैमिली से हाइदि मखागी फैमिली सिगा पुनसनबदुदि हाइदि मखा से टोटली सेपरेट ओइना फैमिली गई ओइना तोंगाना थमगगा अदोमना लेगदब मफम से सिगी ओइना तोंगाना याम सेपरेट ओइना थमबिबा हाइताइको सिगी फर्स्ट फ्लोर ने सिगी सेकंड फ्लोर ने अदोमना दुम लोबिबा यारबनिको हाइदि योन मनतेको मैम रेन ओइना सांदोकपदुनिको अदो मैम तंग चंगा येमिनसी हेक उबा मतमददि मैम युम ओइना लेबा मतमदा हाइदि फैमिली ओइना लेबा मतमदसु अदुगा इवन से ऑफिस स्पेस ओइना हांगे हाइ मतमदसु एनी मैम थवम तौगे हाइ मतम याम मफम चाव मफम ओइ कइनो दा इम्फाल इसकी जेनिम्स लेरि मफम से नत्रने अदुगा पोरमपाट की एरिया स्वाइदा लेरिबा एडमिनिस्ट्रेटिव ऑफिस मैम गवर्नमेंट की ऑफिस मैम लेना सिदा लेबिबा मैम सिदासु अनक स्पेस याम थिबिरंगने हाना खलेको मखोइ सिंगदो मैम सिमेट्री सिंग असि लाइफ थाजरिसे अदोमगी दमतनिको अदोमना हयेंग रूम सिदा फंग मतुंग सिमेट्री सिदा अंतंदी कॉल तौबिरमो हाइदि अखोइना मफम असिदा हाइदि आइ यामबा मना समाइ फाइन तौ फैमिली लेबो खोबा तौबसिगी नॉलेज से लेबदगी अखोइना मैम कैजुअली अमतंग खंगन लग मतुंगदा खुदोंग सा फंगजे सनोन लाइफ थाजरकपनिको स्टेयर से याम पोस्ट ताइ याम हाइदि याम चेतना सेमिको मैम सी स्टेयर से दुगे सिदैदि दम मेन रोड कैका सु लोइ उरेको सिदा मेन रोड कैका सु लोइ उरे काखलागेको मैम शेयर तौबिबगी थागचरी मैम सिमेट्री सिना दोंगी खुदोंग चाबा ngakta pinanaba honajarakeको अदोमनासु शेयर तौबिबदुना अखोइना सिमेट्री सुमाइना चेन चोंगगा हाइ ताइ नोमसे तुममगा लेनिंगबने दोइसु लंबी थोय हाइना तंगि कापसलमगे हाइदना कापसनजरकपनिको अखफमदा मैम सी लेरे अदुगा मतोन यावरेको स्टेयर से आइना सुम खनबदा 1 2 3 4 5 6 7 8 9 10 स्टेयर से ट्रांगा गुम्बो ओइनि हाइना खले फास्ट फ्लोर कारक मतमदा अदोंगी स्पेस हौरबनि को सिदगे अदोंगी स्पेस हाइसे मैम सी नुमिदांगदा गाड़ी अचौबा कार अमा अनि गुम्बा और मैक्सिमम अहुम गुम्बा खामे हारगसु मैम गाड़ी मचादी दुम नंबर्स ऑफ गाड़ी मचा मैम खाम याइको दोमना हाइदि अदोंगी खंगना चानबा हाइदि मरु मपांग सिंग उनबा लाकपा अदोंगी युम ओइना लेद्रोबनिना अदोंगी मफम ओइना लेद्रोबनिना टेम्परेरी एड्रेस ओइना लेद्रोबनिना अदोंबु उनबा मैम लाकनी मखोइ गाड़ी मचा खामगे हारगसु सिदा लोइनम लेबा यारेको अदुगा सिदा अदो मैमदा ngasi शेयर तौबियो मैम सि खुदोंग साबम तंग हाइजरगेको करिगुम्बा अदोंगी रेफरेंस ता सिंगमेट्री टीवी पोस्टजु शेयर तौबिदुना अदोंगी रेफरेंस शेयर तौबिर मतुंग मफम से लाकपि तागदी मैम मपुसे मबुक मपाव याम फबनिको हाइदि सिंगमेट्री सी ngasi से थादोक चरि ता सेंगना मतेंग पांगजरम बने हाइ तारे सिदा अदोमना सो अंडरस्टैंड तौबिरो अदो मपुसे मबुक याम फै वरि वता याम साबा नुंगाइ बनी हाइदि युम मनु युम ओइना लेमिना मतम याम नुंगाइबा फैमिली ओइना लेमिना मतम याम नुंगाइबा हाइ तारेको अदुना मैम दा हाइजनिंगी से सिगी युम सिदा लाकपिबा मतमदा मैम अदोंगी पुरा युम अमा ओइना होमली एनवायरनमेंट तो फंगनी हाइबगी थाजबा थाजबनिको अदोमना सु लाकपि मतमदा सेल खकी नतबिदा मैम लैबा नुंगाइबा युम हाइजे याम इम्पोर्टेंट निदना अदुना सेलगी ओइबा प्रॉब्लम लागासु ताथो तासिन तौबिबा हाइ तारे याम बसिगा तानाबिबा इमा सिगा तानाबिबा मखा से लैबा फैमिली मेंबर सिगा तानाबियु हाइबसिमा सिमेट्री से माइकै थमजे अदो ऑफर की वादी दुम सिमेट्री से वीडियो नमक पा हाइसे मैम नुं खंबिरंगनी ऑफर की वादी दुम पिबिरकनी हाइदि होइदि लान मनुंग नि लोइनो वानैदना अमसो अमसो लोइ वानाबनिना वानरिंग मरसिदा करिगी मतेंग पांग ओइना ट्रने अदुना मैम
ꯌꯨꯝꯒꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯕ ꯌꯥꯝ ꯏꯪ ꯆꯤꯛꯄ ꯅꯣꯡ ꯇꯥꯔꯒꯁꯨ ꯅꯣꯡ ꯍꯥꯏꯖꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯅꯣꯡ ꯍꯥꯏꯖꯟꯗꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯜꯀꯣꯅꯤꯁꯤꯗ ꯐꯝꯃꯒ ꯃꯤ ꯌꯦꯡꯒꯦ ꯀꯣ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯣꯕꯥꯏꯜ ꯁꯔꯐꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯤ ꯃꯤ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯅ ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯄꯥꯡꯒꯜ ꯂꯩꯔꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯤꯕꯅꯤ ꯖꯁ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯀꯤ ꯑꯣꯏꯜ ꯄꯝ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯪꯉꯒꯅꯤ ꯈꯣꯡꯅ ꯈꯤꯇꯪ ꯆꯪꯉꯒ ꯃꯤꯅꯤꯠ 2-3 ꯈꯣꯡ ꯆꯪꯉꯒꯅꯤ 100 ꯃꯤꯇꯔꯁ ꯃꯨꯛꯀꯤ ꯑꯔꯥꯎꯟ ꯆꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯒꯥꯔꯤ ꯑꯆꯧꯕ ꯂꯥꯛꯑꯒꯁꯨ ꯊꯧꯖꯟꯕꯤꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯒꯦꯠꯇ ꯑꯗꯨꯝ ꯈꯥꯝꯕꯤꯕꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯩꯔꯤꯁꯤꯅꯤꯀꯣ ꯃꯄꯥꯟꯗ ꯈꯥꯝꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯏꯅꯛ ꯅꯛꯅ ꯂꯩꯔꯦꯗꯅ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯑꯐꯕ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯊꯣꯡꯒꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯐꯕ ꯁ꯭ꯄꯦꯁ ꯀꯌꯥꯝ ꯄꯥꯝꯕꯤꯕꯒꯦ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯃꯅꯨꯡ ꯑꯝꯇꯪ ꯆꯪꯖꯒꯦ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯅꯧꯅ ꯁ꯭ꯄꯦꯁꯁꯦ ꯍꯥꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯃꯝꯃꯤꯀꯣ ꯑꯗꯨꯝ ꯕꯜꯕꯀꯨꯝꯕ ꯍꯥꯞꯄ ꯈꯣꯠꯂꯒꯗꯤ ꯕꯜꯕ ꯍꯥꯞꯐꯝꯁꯤꯗꯁꯨ ꯂꯩ ꯕꯜꯕ ꯍꯥꯞꯐꯝꯁꯤꯗꯁꯨ ꯂꯩ ꯕꯜꯕꯁꯦ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯁꯤꯗꯒꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯍꯧꯔꯝꯃꯦ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯥꯔꯇꯤꯁꯟ ꯁꯦꯝꯕ ꯂꯣꯏꯅ ꯌꯥꯔꯦ ꯔꯨꯝꯁꯦ ꯌꯥꯝ ꯆꯥꯎꯏꯀꯣ ꯈꯖꯤꯛ ꯈꯔꯥꯛ ꯆꯥꯎꯕꯒ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯏ ꯔꯨꯝꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯣꯡꯁꯦ ꯁ꯭ꯇꯦꯞ ꯁꯨꯝ ꯀꯥꯟꯖꯒꯦ ꯃꯌꯥꯝꯅ ꯀꯌꯥꯝ ꯆꯥꯎꯏ ꯀꯥꯏꯁꯦ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ 1 2 3 4 5 6 7 ꯁ꯭ꯇꯦꯞꯁꯀꯨꯝꯕ ꯑꯣꯏꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯁꯤ ꯀꯥꯁꯤꯃꯗꯤ ꯑꯗꯨꯝ ꯁ꯭ꯀ꯭ꯋꯥꯔ ꯍꯦꯛ ꯃꯆꯤꯟꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯀꯥ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯥꯔꯇꯤꯁꯟꯁꯦ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯅꯀꯣ ꯄꯥꯔꯇꯤꯁꯟꯁꯦ ꯈꯥꯔꯒꯗꯤ ꯊꯝꯕꯤꯔꯦ ꯑꯗꯣ ꯑꯗꯣꯝꯅ ꯑꯍꯦꯟꯕ ꯄꯥꯔꯇꯤꯁꯟ ꯈꯥꯒꯦ ꯈꯣꯠꯀꯦ ꯊꯣꯡ ꯄꯥꯟꯒꯦ ꯈꯣꯠꯀꯦ ꯂꯣꯏꯅꯃꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯅꯤꯀꯣ ꯁ꯭ꯋꯤꯠꯆꯈꯩ ꯂꯣꯏꯅ ꯂꯩꯔꯦ ꯁꯤꯗ ꯀꯣ ꯁ꯭ꯋꯤꯠꯆ ꯄꯥꯟꯕ ꯍꯥꯏꯗꯤ ꯐꯦꯟꯒꯤ ꯑꯗꯩꯗꯤ ꯃꯩ ꯊꯥꯕꯒꯤ ꯈꯣꯠꯄꯒꯤ ꯂꯣꯏꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯅꯨꯡ ꯑꯃꯨꯛꯇꯪ ꯆꯪꯖꯒꯦ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯋꯥꯁꯔꯨꯝ ꯂꯩꯔꯦꯀꯣ ꯋꯥꯁꯔꯨꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯖꯔꯔꯣꯏꯒꯦ ꯋꯥꯁꯔꯨꯝꯁꯤ ꯆꯪꯖꯟꯖꯔꯒꯦ ꯋꯥꯁꯔꯨꯝꯁꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯏꯁꯤꯡꯁꯦ ꯔꯟꯅꯤꯡ ꯋꯥꯇꯔꯅꯤ ꯍꯥꯏꯗꯤ ꯍꯣꯟꯒꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯔꯟꯅꯤꯡ ꯋꯥꯇꯔꯅꯤ ꯇꯦꯞ ꯑꯣꯟ ꯇꯧꯔ ꯃꯇꯨꯡꯗ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯄꯣꯔꯣꯝꯄꯥꯠꯇ ꯏꯁꯤꯡ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯣꯔꯣꯝꯄꯥꯠꯇꯗꯤ ꯏꯁꯤꯡ ꯁꯨꯡꯋꯥ ꯋꯥꯔꯣꯏ ꯀꯩꯒꯤꯅꯣ ꯄꯣꯔꯣꯝꯄꯥꯠ ꯍꯥꯏꯁꯤꯅ ꯏꯁꯤꯡꯒꯤ ꯃꯐꯝꯅꯤꯗꯅ ꯃꯌꯥꯝ ꯑꯗꯨꯅ ꯄꯣꯔꯣꯝꯄꯥꯠꯇ ꯏꯁꯤꯡ ꯁꯨꯡꯋꯥ ꯋꯥꯠꯇꯦ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯇꯦꯡꯀꯤꯁꯦ ꯀꯔꯤꯒꯨꯝꯕ ꯂꯣꯏꯈꯤ ꯇꯥꯔꯗꯤ ꯃꯈꯥꯗ ꯁ꯭ꯋꯤꯠꯆ ꯑꯃ ꯂꯩꯍꯧꯕꯅꯤ ꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯎꯠꯆꯔꯝꯗ꯭ꯔꯦꯀꯣ ꯁ꯭ꯋꯤꯠꯆ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗ ꯇꯦꯛ ꯅꯝꯕꯤꯔ ꯂꯣꯏꯔꯦ ꯏꯁꯤꯡꯁꯦ ꯋꯦꯡ ꯀꯥꯞꯈ꯭ꯔꯅꯤ ꯃꯊꯛꯇ ꯌꯧꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯌꯥꯔꯦ ꯏꯁꯤꯡ ꯂꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯅ ꯁ꯭ꯋꯤꯠꯆ ꯅꯝꯕꯗꯤ ꯇꯟꯕꯤꯒꯅꯨꯗ ꯑꯗꯨꯐꯥꯎꯗꯤ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ ꯏꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕ ꯃꯌꯥꯝ ꯄꯣꯔꯣꯝꯄꯥꯠ ꯃꯥꯏꯀꯩꯁꯦꯀꯣ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗ ꯏꯁꯤꯡ ꯋꯥꯕ ꯏꯚꯟ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯣꯔꯣꯝꯄꯥꯠꯇꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄꯗꯤ ꯂꯩꯇꯕꯅꯤꯀꯣ ꯃꯅꯨꯡ ꯈꯛꯇꯪ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯤ ꯌꯦꯡꯕꯤꯌꯣ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯛꯄꯗꯨꯅꯤꯀꯣ ꯁꯤ ꯆꯪꯉꯛ ꯃꯇꯨꯡꯗ ꯃꯌꯥꯝ ꯁ꯭ꯄꯦꯁꯁꯦ ꯌꯦꯡꯕꯤꯌꯣ ꯀꯥ ꯑꯆꯧꯕ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯁꯤꯗ ꯀꯥ ꯑꯆꯧꯕ ꯁ꯭ꯄꯦꯁ ꯑꯃꯃꯨꯛ ꯂꯩꯔꯦ ꯁꯤꯗ ꯀꯥ ꯑꯆꯧꯕ ꯁ꯭ꯄꯦꯁ ꯑꯃꯃꯨꯛ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟ ꯃꯅꯨꯡꯗ ꯀꯥ ꯑꯆꯧꯕ ꯁ꯭ꯄꯦꯁ ꯑꯃ ꯂꯩꯔꯦ ꯀꯥꯁꯦ ꯑꯣꯜ ꯇꯨꯒꯦꯗꯔ 1 2 3 4 5 ꯃꯨꯛꯅꯦꯕ ꯋꯥꯁꯔꯨꯝꯁꯤꯒ ꯊꯥꯔꯒꯗꯤ ꯀꯥ ꯑꯆꯧꯕ 5 ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕ ꯁ꯭ꯄꯦꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩ ꯁꯦꯜꯒ ꯂꯩꯔꯝ ꯇꯥꯔꯗꯤ ꯊꯥꯗꯒꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯇꯥꯔꯦ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯄꯦꯁꯀꯨꯝꯕꯒ ꯍꯥꯡꯗꯣꯛꯑꯒ ꯃꯤ ꯃꯌꯥꯝ ꯎꯅꯐꯝꯒꯗꯣ ꯁꯤꯗꯒ ꯌꯥꯝ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯂꯝꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁꯇꯩ ꯀꯩꯗꯒꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯁ꯭ꯄꯦꯁꯁꯦ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯊꯨꯅ ꯌꯥꯡꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯣ ꯑꯣꯔꯗर ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯤꯃꯦꯇ꯭ꯔꯤꯁꯤꯅ ꯄꯤꯖꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯅꯝꯕꯔꯅꯤ ꯑꯩꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯖꯕ ꯏꯌꯥꯝꯕꯒꯤ ꯅꯝꯕꯔꯅꯤ ꯏꯌꯥꯝꯕꯁꯤꯅ ꯃꯌꯥꯝꯗ ꯑꯝꯇꯪ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯔꯨꯝ ꯑꯁꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯃꯤꯗ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯐꯦꯃꯤꯂꯤꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯏꯌꯥꯝꯕꯁꯤꯅꯁꯨ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯁꯤꯁꯤꯅ ꯃꯌꯥꯝ ꯊꯣꯡ ꯄꯥꯜꯂꯤꯁꯦ ꯁꯤꯒꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯒ ꯁꯤ ꯃꯊꯛꯀꯤꯁꯤꯒ ꯁꯝꯅꯐꯝꯅꯦꯕ ꯑꯗꯣꯝꯅ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯣꯜꯂꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤꯟꯅꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯊꯣꯡꯁꯤꯅ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯁꯦꯠ ꯇꯧꯈꯤꯕ ꯃꯇꯝꯗ ꯁꯨꯡ ꯄꯨꯟꯁꯤꯟꯅꯗ꯭ꯔꯦꯀꯣ ꯂꯥꯛꯑꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯊꯣꯡ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯊꯣꯡꯁꯦ ꯁꯤ ꯄꯥꯟꯈꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯊꯣꯡꯁꯤꯗꯤ ꯀꯌꯥꯗꯤ ꯍꯥꯡꯉꯣꯏ ꯑꯗꯣ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯒ ꯌꯥꯅꯕ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯣꯡꯁꯦ ꯍꯥꯡꯕꯤꯒꯅꯨ ꯍꯥꯏꯔꯗꯤ ꯍꯥꯡꯉꯛꯑꯔꯣꯏ ꯍꯥꯡꯕꯤꯔꯒ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯑꯗꯨꯝ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇꯅ ꯐꯦꯃꯤꯂꯤ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯃꯈꯥꯗꯁꯨ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯃꯊꯛ ꯃꯈꯥꯁꯤꯃꯗꯤ ꯌꯥꯔꯤꯈꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯄꯨꯟꯁꯤꯟꯅꯗꯕ ꯀꯔꯤꯒꯤꯅꯣꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯦꯄꯔꯦꯠ ꯂꯩꯅꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯦꯗꯅ ꯑꯗꯨꯒ ꯁꯨꯝ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯁꯨ ꯃꯇꯝꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯐꯦꯟ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯦ ꯐꯥꯔꯁ ꯐ꯭ꯂꯣꯔꯒꯤ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯆꯤꯛꯑꯦ ꯀꯥꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯁ꯭ꯄꯦꯁꯤꯌꯁ ꯌꯥꯝ ꯑꯣꯏꯔꯦ ꯂꯨꯝꯁꯨ ꯌꯥꯝ ꯂꯨꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯏꯪꯊꯝꯊꯥ ꯌꯧꯔꯛꯄ ꯃꯇꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯀꯥꯂꯦꯟ ꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁ꯭ꯄꯦꯁ ꯌꯥꯝ ꯏꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯤꯗꯅꯤꯀꯣ ꯑꯗꯣꯝꯅ ꯂꯩꯒꯦ ꯑꯣꯔ ꯑꯣꯐꯤꯁ ꯁ꯭ꯄꯦꯁ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯀꯗꯣꯏꯁꯦ ꯅꯤꯃꯥꯏꯆꯥꯟ ꯑꯣꯏꯅꯥꯝꯅ ꯗꯤꯄꯣꯖꯤꯠ ꯍꯪꯕꯤꯔꯛꯏꯀꯣ ꯗꯤꯄꯣꯖꯤꯠꯁꯦ ꯀꯣꯜ ꯇꯧꯔꯒ ꯑꯝꯇꯪ ꯍꯪꯕꯤꯌꯣ ꯑꯗꯣꯝꯅ ꯇꯁꯦꯡꯅ ꯌꯥꯝ ꯁꯤरिꯌꯁ ꯑꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯤꯄꯣꯖꯤꯠꯀꯤꯗꯤ ꯍꯧꯖꯤꯛ ꯂꯥꯟ ꯃꯇꯝꯅꯤ ꯀꯩꯅꯣ ꯀꯌꯥꯝ ꯂꯧꯅꯔꯨꯅꯤꯒꯦ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯕ ꯗꯤꯄꯣꯖꯤꯠ ꯍꯥꯏꯕꯁꯤꯗꯤ ꯁꯦꯐꯇꯤꯅꯤꯗꯅ ꯑꯗꯣꯝꯅ ꯁꯤꯗ ꯂꯩꯗꯣꯏꯅꯤ ꯊꯥꯖꯅꯕ ꯄꯤꯅꯅꯕꯒꯤꯗꯃꯛ ꯗꯤꯄꯣꯖꯤꯠ ꯍꯥꯏꯁꯦ ꯑꯗꯨꯝ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯁꯛꯈꯪꯗꯕ ꯑꯃ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯁꯜꯂꯔꯗꯣꯏꯅꯤ ꯑꯗꯨꯅ
ꯑꯗꯨꯅ deposit ꯍꯥꯏꯁꯦ very much important ꯑꯣꯏꯀꯣ ꯑꯗꯨꯅ deposit money ꯌꯥꯝꯃꯤꯈꯩ secure ꯑꯣꯏꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯜꯂꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯕꯁꯨ ꯂꯩꯅꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯌꯥꯝ secure ꯑꯣꯏꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯣꯝꯁꯦ ꯀꯌꯥꯝ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯀꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩꯒꯤ ꯌꯨꯝꯕꯨ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯤꯗꯤ ꯌꯥꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯁꯦ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯧꯒꯦ ꯈꯜꯂꯝꯕꯗꯣ ꯅꯣꯏꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯕꯅꯤꯅ ꯁꯤꯐꯥꯎ ꯄꯥꯡꯉꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝꯁꯤꯗ ꯁ꯭ꯋꯤꯠꯁꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯁ꯭ꯋꯤꯠꯁ ꯑꯣꯟ ꯑꯣꯐ ꯂꯩꯔꯦ ꯃꯩ ꯁꯝꯐꯝꯁꯨ ꯁꯤꯗ ꯂꯩꯔꯦ ꯄꯣꯏꯟ ꯑꯆꯧꯕ ꯃꯩ ꯅꯝꯕ ꯈꯣꯠꯄ ꯌꯥꯅꯅꯕꯒꯤ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯈꯠꯁꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯑꯣꯏꯇꯥꯔꯁꯨ ꯃꯊꯛꯀꯤ ꯚ꯭ꯌू ꯑꯃꯇꯪ ꯌꯦꯡꯁꯤ ꯃꯊꯛꯀꯤ ꯚ꯭ꯌꯨꯁꯦ ꯁ꯭ꯇꯦꯞ ꯅꯝꯕꯔ 1 2 3 4 5 6 ꯃꯈꯥꯒꯤ ꯁ꯭ꯄꯦꯁꯁꯤꯗ ꯎꯔꯦꯀꯣ ꯃꯈꯥꯒꯤ ꯁ꯭ꯄꯦꯁꯃꯛꯇꯤ ꯎꯠꯂꯔꯣꯏ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯃ ꯂꯣꯏ ꯂꯩꯖꯔꯤꯕꯅꯤꯅ 6 7 8 ꯑꯣꯀꯦ 9 10 11 12 13 14 15 16 17 steps ꯀꯥꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯣꯞ ꯐ꯭ꯂꯣꯔꯒꯤ ꯑꯣꯏꯕ ꯕꯦꯜꯀꯣꯅꯤ ꯃꯌꯥꯝ ꯎꯕ ꯐꯪꯉꯦꯀꯣ ꯍꯥꯏꯗꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔꯁꯤ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯔꯥꯗꯨꯗ ꯑꯗꯨꯝ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯄꯨꯅ ꯄꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯒꯦ ꯀꯔꯤꯒꯤꯅꯣꯗ ꯁꯣ ꯂꯣꯜꯂ ꯂꯩꯗ꯭ꯔꯣꯃꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣꯝꯅ ꯑꯩ ꯐꯤꯒꯨꯝꯕ ꯐꯧꯒꯦ ꯅꯠꯇ꯭ꯔꯥ ꯐꯤ ꯐꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯀ꯭ꯂꯤꯞ ꯂꯩꯔꯦ ꯊꯧꯔꯤ ꯑꯍꯦꯟꯕ ꯍꯥꯞꯆꯟꯕ ꯌꯥꯏ ꯅꯨꯡꯁꯥ ꯍꯥꯏꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯁꯣꯝ ꯅꯥꯀꯟ ꯅꯨꯡꯁꯥꯅꯤ ꯄꯨꯔꯥ ꯃꯄꯥꯛꯁꯤꯃꯀꯣ ꯅꯨꯡꯁꯥꯒꯤ ꯅꯨꯡꯁꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯠꯁꯦ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯆꯥꯎꯋꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯞꯄꯒ ꯂꯩꯔꯒ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯕꯗꯣ ꯑꯗꯨ ꯑꯣꯏꯗꯦ ꯍꯥꯏꯕ ꯄꯨꯔꯥ ꯁ꯭ꯄꯦꯁ ꯐꯪꯉꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯁꯤꯗ ꯄꯨꯔꯥ ꯁ꯭ꯄꯦꯁ ꯑꯃ ꯐꯪꯉꯦ ꯅꯨꯡꯁꯤꯠ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯁꯤꯃꯗꯤ ꯃꯌꯥꯝ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯦ ꯕꯨꯛ ꯇꯧꯔꯒ ꯑꯣꯐꯤꯁ ꯍꯥꯡꯕꯤꯕ ꯑꯣꯔ ꯏꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯄꯦꯁ ꯑꯃ ꯊꯝꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯄꯦꯁ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞꯄꯒꯤ ꯂꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞꯄ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯄꯦꯁ ꯂꯣꯝꯗ ꯂꯥꯛꯀꯗꯣꯏꯅꯤꯗꯅ ꯑꯗꯨꯝꯕ ꯂꯥꯛꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃ ꯑꯣꯏ ꯇꯣꯞ ꯐ꯭ꯂꯣꯔꯁꯤꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯏꯁꯤꯡ ꯂꯩꯔꯦꯀꯣ ꯁꯤꯗ ꯏꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯁꯤꯒꯤꯁꯦ ꯂꯣꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯂꯣꯏꯕ ꯃꯇꯝꯗ ꯃꯈꯥꯗꯒꯤ ꯁ꯭ꯋꯤꯠꯆꯇꯪ ꯑꯣꯟ ꯇꯧꯕꯤꯔꯣ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯍꯥꯏꯖꯕꯗꯣ ꯁꯤꯒꯤ ꯇꯦꯡꯀꯤꯁꯤꯗ ꯏꯁꯤꯡꯁꯤ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯊꯛꯀꯤ ꯇꯣꯞ ꯐ꯭ꯂꯣꯔꯁꯤꯃꯗꯤ ꯑꯗꯣꯝꯒꯤꯗꯃꯛ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯐꯤ ꯐꯧꯕ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯩꯗꯤ ꯆꯧꯀ꯭ꯔꯤꯒꯨꯝꯕ ꯁꯣꯐꯥꯒꯨꯝꯕ ꯑꯗꯣꯝꯅ ꯐꯔꯅꯤꯆꯔ ꯀꯔꯤꯒꯨꯝꯕ ꯏꯟꯚꯦꯁ ꯇꯧꯕ ꯉꯝꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯑ ꯃꯇꯨꯡꯗꯀꯣ ꯁꯣꯐꯥꯒꯨꯝꯕ ꯊꯥꯡꯗꯣꯛꯑ ꯃꯇꯨꯡꯗ ꯃꯩꯒꯁꯦ ꯐꯖꯅ ꯃꯊꯛꯇꯒ ꯂꯥꯏꯇꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯈꯔ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯌꯦꯡꯕꯤꯔꯣ ꯑꯥꯗ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯂꯤꯁꯤꯅꯤꯀꯣ ꯃꯦꯟ ꯔꯣꯗꯇꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯦꯟ ꯔꯣꯗꯁꯦ ꯌꯥꯝ ꯅꯛꯑꯦ ꯍꯥꯏꯖꯩꯗꯅ ꯁꯤꯗ ꯃꯦꯟ ꯔꯣꯗ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯗꯩ ꯖꯨꯝ ꯇꯧꯕ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯒꯥꯔꯤꯗꯨꯅꯦ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯀꯤ ꯒꯥꯔꯤꯗꯨꯅꯤꯀꯣ ꯃꯌꯥꯝꯁꯦ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯆꯠꯂꯤ ꯑꯣꯇꯣ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯑꯌꯥꯡꯄꯜꯂꯤꯒꯤ ꯒꯥꯔꯤꯗꯨꯅꯤ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯗꯨꯝ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯍꯣꯁꯇꯦꯜꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯅ ꯁꯨꯝ ꯆꯍꯤ ꯈꯔ ꯂꯩꯒꯦ ꯀꯣ ꯑꯣꯔ ꯆꯍꯤ 5 ꯑꯃ ꯂꯩꯒꯦ 10 ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯕ ꯌꯥꯔꯦ ꯄꯣꯔꯣꯝꯄꯥꯠ ꯃꯥꯏꯀꯩꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯂꯣꯏ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯂꯣꯏ ꯆꯠꯈꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗꯒꯤ ꯑꯗꯣꯝꯅ ꯁꯤꯁꯤꯅ ꯁꯦꯟꯇꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯋꯥꯡꯂꯣꯝ ꯆꯠꯀꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯃꯅꯤꯡꯂꯣꯝ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯁꯨ ꯌꯥꯔꯦ ꯃꯃꯥꯡꯂꯣꯝ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯁꯦꯟꯇꯔ ꯑꯣꯏꯕꯅꯦꯕ ꯄꯣꯔꯣꯝꯄꯥꯠꯀꯤ ꯁ꯭ꯋꯥꯏꯒꯤ ꯁ꯭ꯇꯦꯁꯟꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯂꯧꯕꯤꯌꯨ ꯁꯤꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒꯗꯤ ꯗꯤꯄꯣꯖꯤꯠꯇꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯔꯨꯝꯒꯤ ꯔꯦꯟꯇꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯛꯀꯅꯤꯀꯣ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯔꯨꯝ ꯃꯆꯥ ꯑꯃ ꯂꯩ ꯁꯤꯁꯦ ꯑꯗꯣꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯣꯗꯥꯎꯟ ꯑꯣꯏꯅ ꯊꯝꯒꯦꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯦ ꯑꯗꯣꯝꯒꯤ ꯑꯉꯥꯡ ꯂꯩꯔꯦ ꯐꯦꯃꯤꯂꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯒꯤ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯅꯠꯇ꯭ꯔꯒꯅ ꯀꯤꯆꯟ ꯑꯣꯏꯅ ꯁꯦꯝꯒꯠꯅꯤꯡꯉꯤ ꯍꯥꯏ ꯇꯥꯔꯒꯁꯨ ꯁꯤꯗ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯂꯩꯀꯣ ꯈꯥꯖꯤꯜꯂꯒ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯣꯝꯅ ꯁꯦꯝꯒꯠꯅꯤꯡꯉꯤ ꯃꯑꯣꯡꯗꯨꯗ ꯁꯦꯝꯒꯠꯄ ꯑꯗꯨꯝ ꯌꯥꯔꯦ ꯁ꯭ꯄꯦꯁꯁꯤꯃꯗꯤ ꯔꯦꯟꯇ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯕꯅꯤꯀꯣ ꯃꯟꯊꯂꯤꯒꯤ ꯍꯪꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯟꯊꯂꯤꯁꯦ ꯂꯧꯗꯅ ꯀꯌꯥꯝ ꯂꯧꯅꯤꯒꯦ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗ ꯊꯥꯖꯔꯛꯄꯅꯤꯗꯅ ꯑꯇꯥꯡꯕꯗꯤ ꯀꯩꯁꯨ ꯊꯥꯔꯛꯑꯔꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯂꯧꯗꯅ ꯀꯌꯥꯝ ꯂꯧꯅꯤꯒꯦ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯇꯁꯦꯡꯅꯃꯛ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯅꯤꯡꯉꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯆꯦꯠꯄ ꯂꯩ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯇꯥꯟꯅꯕꯤꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯣꯜꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯣꯜ ꯑꯃꯇꯪꯗꯤ ꯇꯧꯕꯤꯔꯛꯎꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯁꯤꯗ ꯀꯦꯞꯁꯟꯗ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯅꯝꯕꯔꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯂꯥꯛꯄꯤꯒꯦ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯨꯗ ꯎꯅꯅꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯦ ꯑꯗꯨꯝ ꯆꯠꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯃꯍꯥꯛꯀꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕ ꯆꯤꯡꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯐꯥꯏꯅꯦꯜ ꯇꯥꯕꯤꯌꯨ ꯅꯦꯒꯣꯁꯤꯌꯦꯕꯜ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯗꯤ ꯔꯦꯟꯠꯀꯤ ꯆꯥꯔꯖꯁꯤ ꯅꯦꯒꯣꯁꯤꯌꯦꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯗꯁꯨ ꯁ꯭ꯋꯤꯠꯆ ꯂꯣꯏ ꯂꯩꯔꯦ ꯑꯗꯣꯝꯅ ꯄꯥꯅꯤꯡꯕ ꯑꯦꯅꯤ ꯍꯣꯝ ꯑꯦꯄ꯭ꯂꯥꯏꯟꯁꯦꯁ ꯄꯥꯜꯂꯒ ꯑꯗꯨꯝ ꯁ꯭ꯋꯤꯠꯆ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯦ ꯂꯣꯏ ꯂꯩꯔꯦꯀꯣ
ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯁ꯭ꯄꯦꯁꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯝꯕꯅꯤ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯈꯛꯇꯪ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯁꯤ ꯃꯦꯇ꯭ꯔꯤꯛꯁ ꯂꯥꯏꯚ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯔꯒ ꯑꯗꯣꯝꯅ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯅꯤꯡꯕ ꯁꯦ ꯕꯦꯡꯛ ꯍꯥꯡꯅꯤꯡꯕ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯇꯧꯅꯤꯡꯕ ꯑꯣꯔ ꯏꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯡꯅꯤꯡꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯍꯥꯡꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅꯦ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯇꯧꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯀ꯭ꯂꯥꯁ ꯑꯃꯃꯝ ꯂꯣꯏ ꯈꯥꯏꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯌꯥꯔꯕ ꯁ꯭ꯄꯦꯁꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯔꯤꯁꯦꯞꯁꯟ ꯀꯥꯎꯟꯇꯔ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯣꯔ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯅꯗꯔ ꯑꯩꯒꯤ ꯁꯦꯀꯦꯟ ꯍꯣꯝ ꯑꯃ ꯊꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯤꯡꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯂꯩꯔꯤ ꯑꯗꯣ ꯐꯦꯃꯤꯂꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯤꯁ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟड ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯔꯚꯤꯁ ꯄꯤꯕꯤꯔꯒꯦ ꯍꯥꯏꯗꯅ ꯂꯩꯕꯤꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯗꯣ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯅꯠꯇ꯭ꯔꯅꯦ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯃꯐꯝ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯔꯦꯟꯠꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯃꯐꯝ ꯈꯛꯇ ꯅꯠꯇꯕꯤꯗ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯈꯔ ꯍꯦꯟꯅ ꯃꯌꯥꯝ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯂꯩꯕ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯔꯨꯝ ꯍꯥꯏꯔꯒꯗꯤ ꯗꯤꯁ ꯏꯁ ꯌꯣꯔ ꯑꯣꯞꯁꯟ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯁꯤ ꯃꯦꯇ꯭ꯔꯤꯛꯁ ꯃꯥꯏꯀꯩ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯤꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯁꯦ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤꯁꯨ ꯃꯔꯨꯞꯀꯤꯕꯨ ꯑꯣꯏꯔꯁꯨ ꯑꯣꯔ ꯑꯦꯅꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒꯤꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯁꯨ ꯚꯔꯥ ꯊꯤ ꯂꯩꯔꯝꯃꯤꯅꯤꯅꯦ ꯑꯩꯁꯨ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯁ꯭ꯄꯦꯁ ꯑꯃ ꯄꯥꯝ ꯂꯩꯔꯝꯃꯤꯅꯤꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯐꯝꯁꯦ ꯂꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯐꯝ ꯑꯁꯦ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯉꯁꯥꯏ ꯏꯁꯤꯡ ꯀꯔꯤꯒꯨꯝꯕ ꯂꯣꯏꯈ꯭ꯔꯒꯗꯤ ꯏꯁꯤꯡ ꯍꯥꯏꯁꯦ ꯚꯔꯥꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯍꯥꯏꯁꯦ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯁ꯭ꯋꯤꯠꯆ ꯊꯥꯕꯝꯗꯣ ꯑꯃꯨꯛꯇꯪ ꯎꯠꯆꯔꯝꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯕꯝꯗꯣ ꯑꯃꯨꯛꯇꯪ ꯎꯠꯆꯔꯝꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯀꯨꯞꯄꯗꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯄꯣꯖꯤꯠ ꯀꯌꯥ ꯂꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯁ꯭ꯋꯤꯠꯆ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯁ꯭ꯋꯤꯠꯆꯁꯤꯗ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯒ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯇꯦꯡꯀꯤ ꯁꯥꯕꯅꯦꯕ ꯁꯤ ꯃꯈꯥꯁꯤꯗ ꯇꯦꯡꯀꯤ ꯁꯥꯕꯅꯤ ꯏꯁꯤꯡ ꯍꯥꯞꯐꯝ ꯔꯤꯖꯔꯚꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯏꯁꯤꯡꯗꯤ ꯁꯨꯡꯋꯥꯠ ꯋꯥꯠꯇ꯭ꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯚꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯁꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯚꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡ ꯃꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯑꯗꯣ ꯃꯩ ꯍꯥꯏꯔꯦ ꯑꯣꯜꯋꯦꯁ ꯔꯦꯗꯤ ꯂꯩꯔꯦ ꯑꯗꯣꯝꯒꯤꯗꯃꯛꯇꯀꯣ ꯃꯩ ꯍꯥꯏꯔꯁꯨ ꯁꯣꯝ ꯅꯥꯀꯟꯁꯨ ꯑꯗꯨꯝ VIP ꯒꯤ ꯂꯥꯏꯟ ꯑꯗꯨꯝ ꯆꯤꯡꯕꯅꯤ ꯃꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯑꯣꯟ ꯇꯛ ꯇꯧꯕ ꯃꯩ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯅꯤ ꯑꯗꯩ ꯏꯁꯤꯡ ꯀꯥꯈꯠꯈ꯭ꯔꯅꯤ ꯃꯊꯛꯇ ꯑꯗꯨꯝ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯂꯣꯏꯅꯃꯛ ꯅꯪꯅꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯁ꯭ꯄꯦꯁꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩ ꯇꯥꯔꯗꯤ ꯊꯨꯅ ꯌꯥꯡꯅ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯣ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯔꯣ ꯊꯨꯅ ꯌꯥꯡꯅ ꯀꯟꯐꯥꯔꯝ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯟꯐꯥꯔꯝ ꯇꯥꯕꯨ ꯇꯥꯈ꯭ꯔꯒꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯛꯈ꯭ꯔꯒꯅꯤꯀꯣ ꯑꯗꯨꯅ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯍꯥꯛ ꯊꯝꯈꯤꯒꯦ ꯃꯤ ꯑꯃ ꯂꯩꯔꯅꯤ ꯍꯥꯏꯅ ꯀꯟꯐꯔꯃꯦꯁꯟ ꯂꯩ ꯇꯥꯔꯒꯗꯤ ꯗꯤꯄꯣꯖꯤꯠꯁꯦ ꯊꯨꯅ ꯌꯥꯡꯅ ꯇꯧꯁꯤꯟꯕꯤꯔꯒ ꯃꯤ ꯑꯇꯣꯞꯄꯗ ꯄꯤꯕꯤꯔꯨꯔꯅꯨ ꯗꯤꯄꯣꯖꯤꯠꯇꯣ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯀꯌꯥꯅꯣ ꯈꯛꯇꯪꯗꯤ ꯇꯥꯕꯤꯔꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯃꯤꯠꯃꯦꯟ ꯄꯤꯕꯤꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠꯁꯨ ꯌꯥꯝ ꯂꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯕꯅꯤꯀꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏ ꯋꯥꯕꯤꯕꯅꯤ나 ꯑꯗꯨꯝ ꯅꯦꯒꯣꯁꯤꯌꯦꯠ ꯑꯗꯨꯝ ꯇꯧꯁꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯐꯝ ꯌꯨꯝꯕꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯡꯖꯃꯩ ꯃꯦꯇ꯭ꯔꯤꯛꯁꯤ ꯁꯤꯒꯤ ꯃꯥꯏꯀꯩꯗ ꯊꯝꯕꯤꯔꯛꯏꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯃꯦꯇ꯭ꯔꯤꯛꯁ ꯂꯥꯏꯚ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯀꯥꯟꯅꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯍꯥꯏꯗꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯌꯥꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯃꯇꯦꯡ ꯑꯣꯏꯕ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯃꯔꯛ ꯅꯝꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯚ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ